Khun ngakpa phagatpana erang asi loisingadaba natte state Amadi center Punna Wakhal Taminnaba Chang-E haina Manipur gi Rajya Sabha gi MP Sanajaoba Leisembana fongdokkhre wafam masing asi malemgi mamalon numit ka mari lenana Research Forum Manipur Reform Amadi GP Women College Anina Kutsamnana GP Women College ki auditorium da pangthoki ba thoram yawba lakpada MP Sanajaoba Leisembana fongdoklam kibani ining thongna makha taraduna khun ngakpa sing asi anti-national oiba thabak tawbanate ningtina wari sanare hairakanda hanagi punsida hanjillaknanaba hotnabana chungani masinatadana akanba action tawrubada makoising asi aranba lambida chatkigadra jingnaba fawi haiki MP Leisemba Sanajaobana makhatana haikibada haujik state asida oirakliba fibam asi yenglaga political game tawnaduna leiba asi matam sangtharaklabadi afabo oirakloi miyamna ihau kaya lakloi hainingai leite maramaduna atuba matamda waroshin ama puraktuna miyam asi ngak senba mathau tai natrabadi manipurgi puari da thokiba June 18 gi thaudokdagi hena sathiba miyamgi ihau ama lakpa yai handak manipurgi governor ga unaruraba matamdasu khun ngakpa sing asi thokandingdaba na thoklakki thokningdana thoklakkiba natte thokan kibani maramaduna khun ngakpa sing fajana khanaraba matung mainstream da puraknaba hotnabiyu khun ngakpa sing faba punba chatharakpada makoi aranba lambida chatkiba tarabadi Manipur chahi kuntrani fu maning handuna chatlagani haina governor da fongdoklam kiba laikre haujik khun ngakpa sing faba punba tawriba asi yamna nungaite makhatana faba punba tawraklabadi miyamgi ihau ama soidana lakpa yai haina su fongdoklam ki haina pawdamki कोई खुन्ना कुछ से सिगी फिल्म से वर्क किबन नते ओहे लकिबन अदुना मसिदा हाइना रगदि लोना पोथोंग नारा नि को जागा में के सोय बसुलाई मनिपुर गा में के सोय बसुलाई लोना मगलाई कसु कोई चलेना इसा इसु मैम से स्माइल तौलक पते तौहल लकपन अदु रगदि हौजि कमाइ तौद्र म कोइ से फजना मेन स्ट्रीम द पुरुक सिगे हाबसे खनब मतब ओरे इसा इना हो नतना मेन स्ट्रीम से चक्रगदि अदु याम साथि ब पोलो लाकने कोइ की फ्यूचर नि द्र म मैम मकोइ बु कन्बि बसंग मकोइ इंटरनेशनल नते नाते कोई मरीबा कन्नब थोलखिबनी करिगिदमदो थोलखिबा मतमदो लैरिबा सेंट्रल फोर्स ओरो स्टेट फोर्स ओरो मकोन इनएक्टिव ओइखिबदो मकोन इनएक्टिव ओइबदो मदुदगी हाइ फ्यूज ओइखिबनो दुना नासु ऑनरेबल गवर्नर उनबदे हाइजबसे याम अकनबा अदु वदादा तवै महत फजना वारी सानरगा भाब तानरगा एबि साइ नाव म्यासे फजना कोगी हानगी कोई मेन स्ट्रीमदो अदु लाहनसी अकनबा तवरगदि फाइन सनरगा मदुदि मणिपुर चाहिँ कुथ्रानि को हेन बनि खाने स्माइल हाइजरम